Thokhanningdaba Thoudok Amada Meitei Nupa ama Kuki Millitants Singna Nongmei Kaptuna Hatkhre lamdam asida ing tappa phibamda hanjalakle haina lawba yaraba matam asida inaw nawna hawkiba nimitta Meitei Nupa ama mahaki nungsinajabi nupigi manakta chatpada Kuki Millitants Singna faduna pukraba matung Nongmei Kaptuna Hatkhre Kuki Millitants Singna minungsi leitana hatpikraba miyoi adu Kakching district ki manung chana laiba Kakching khunawdagi mayanglangbam Risikanta Elias Ginmin Thangkawi mahaki apokpagi mingna Tombi loinana mahaka nungsinajaba nupi aduna Churachandpur district ki Tuibongdagi Chingnu Hawkip kawi hairi thajaba yaba paw amagi likhunda Chingnu Hawkip ka Risikantaga Kanglup ki irang haudringai mamangdagi nungsinaraki hairi adumoinamak Risikantana Nepal da thabak tawduna laikiba amadi irang na maram oiraga lohong khongdong badi laikide social media da viral oirakpa phone recording amagi matung inna Chingnu gi khulda Risikantana changlaki haina taksilakpadagi changba yanabidamak kenona Chingbadagi ayaba lauduna hawkiba chahigi December ki tarik 18 lakibani adubu UKNA ni chingnaba lalhulu kangbuna ngarang numidangi pung 3:30 helakpada Chingnuga punna fatuna puraba matung Chingnubu garidagi langthoklamduna Risikantabu fatuna pukraga mihathina hatkibani hairi panbagai social media da Risikantabu makokta Nongmei Kaptuna hatpagi video footage viral oirakibani footage aduda makhutlonaduna hatpidanaba haijaraba phawbada nakandagi Nongmei Kaptuna mahakpu hatkibani Thoudok aduda penadraba miyam thoknaratuna Kakching district ki mafamsingda lambi thingbagi khongjang changsinaki Iguan bahan ibu mi hat pazi putu huyo aduga nupi jipabiyo nupi jigi khut yawe hat pazi ibuazi da paisa aduki matik yawgi jahi taruk dare ki tolo aduna mana paisa ji pambagi khunik torga ibuazi tha mamai manak thamaga ngarang ahing halan bani putuga nupi jipabiyo aduga mi habu putu jibo ahoi khongjang hamdok jero Matang tengah biru.